Laizana mayum yobaga piroga hongdoktakhe mamai mamit haifet tathokhlaga ngahak potharabtung chakhumda chak thongnaba changakpani machi mitsna so patagi fariba nga macha mayam ama yonaba yaiduna leirambaduda maso thongdaruba tawda chaktu mana oina thongnaba hotnabani kon hapliba polangdudagi steel glass ama lawthoklaga ising hapa patradudagi ising glass to tangkhai mo kallaga kutkut thaksili asumna chakto thagatkre ensangdo irombo oina thonglagi khanna ironaba mayaldo pressure cooker da pulap hapchinkre kamnaba kamba ngairingi matangdunani magi phone do lauraga whatsapp changlaktuna yengbani ikoi koi driba niki status ubada changduna yenglui maduda wai khra iribado pana pana wakhalda su khanli lusida haibo oramgani yengning dabana machinda wai do sona sona makhutna karino wai khra iraga reply pikre loibaga phone do nakanda thamkhraga phan machada da famtharanga mai chakliba singdo khra insili asumna ngahak leiraba tungdani magi phone ring khinglakpado kanano khanna famlingai dudani khra khazik hagolaga sagaida thamliba magi phone do lamlaga lawragi yingli niki oirambaduda machin ani do tumthorai arembagi reply pirui khanjai paisi pairoi khanjana ringi matangduda call tatkre phareda khanna phone do hanagum thamki hek tawbadagani amuk hanjinna niki call lakpado ilap lapna da leiba machi mitsna do tara male ngangaklami Liza phone do kanano pairodana sum khingla leire Liza tanna phone do paikhatli machin da so hainingdana khazak lenglaga hello haige tawbani adubu nang hankidre nupa magi asawbugi khonjelduna phone lokhat pase kyam khui changnage wangang sangang duda Liza de khumdoga talle hana suklamba machin ga do hena dum paitholaga murum solei wahai khondana marolam phasadriba nungsidabana loire matangdudani amuk hanjinna nikna wangang lakpado tadro hena sagoturadi phibam taroi khangmana Liza do tapthana bohonaragle machi su leibana saunu khumge so khangiba leite hena dum inthara khummi kai hage khumge khumdoknaraga nikna wangangda tumina leikhibaduda Liza do tandraza lakhalai amu hanjinna hangdo so ma tanmana tumin leisale wahage gaf kra leinaraso pakhum amadi pirak paduna Liza tara male khanjai adobu ngasai so hojik so magi wa ama haige hairiba wase kaya magul leibano khalai masu mitna singna ta do yingairaga lei itomta churol honge tawrambasida nang nengonda disturb tawramnina ai churol se nang noina taba tadabasu yaroi taningna hairakadoriba wado khawrangna tadoi ngaijarambani adobu churol da churol amagum ngasagi manil handriba amagum nganglakpa niki wahaida Liza sawning lei manaktaga leiramlaba khopakna thagi sini man hauji khalliba tumin sum leise ai churol taning draira yaroi idi nangna yetpanina nangna tagadabani tanna masu pakhumdi piba lepte kai haidoino nangina pana amu phokta wa ma haidoiba leidana pakhang ama oina leisada hainaba wanida Liza angakpagi khonjelda ai khangde alaf wadu mapung phana tadringe pressure cooker kamukpagi makholduda mapung phana taba nanghaudre alaf tagi hina makha tabadi tasengna tahaudre aduna masu wado amu hanjin nanglei somdu cooker kambagi tahaudre kai haibano wahai dukak tabada irang ama loinaramba nupado sakpam honglei sakpam hongbada wakhalsu yauragle saudana wado tapning naga haisagi khalambani adubu kaikre hanagi sauning ngangba magi wangangdo tawrei I love yttrium oxygen uranium tarabasi orde elements maming mayam ama haijalakpadudadi Liza hakti ngawna trang chatli ingangakna ha ahoy tare phare dudi nupa singna sounding na hairi do nupi mane di khang mangam dramale amoina dum makha tari adu kai do doino asi elements maming mayam ama haise bom sanabra hoy bom sarangane diwali da pokhayalo
aduga noi khunpak tuma pulap baitrani lan minero e ngawbu ngawbra kaino ni laisa matom ta khanje chimbala na pallubadi ngamde niksu murum sondaba natte singba malaga khupang tawrami tasengna pangnibra natraga singjanadribra amadi yauri paroi dore andudi ai thamage laisa na ta hairpani yaroi thamba kayge hanglakano warisina mapurak thungi thambasu ya yakiroi ai chak thongi thong kaino ai nang sak thong nuga haigrabra nang thong pom thok padum thong phone su dum pai ichen je kani laisa su phade thairi haigi haidor lulaga mari chiktuna khangi iche su lebra haidor lurabani na hanglakani khanglabani maso laite oida mangangano nache pa hello mari sage kari ware lusiga sanabada pendraga ichega musana ge haira matam kuina panarudraba tanatana matam kuina tarudraba ming ama laisa mana irai laine he kangthora paduda nikto I khangka kare soningna ai ma kana no khangde wari sida magi matang su yaude aduna ibani na wari sharinge magi matang bu salakano mingsu palak yaroi khangning nilang taknari bado khara kokna baina laisa ma su wahang macha amadi hangkat chere noyeni yam nungsinaraga kay ming panbada sauriba nupi atopaga wari saringe magi ming panba yadabra magun yang wanganbra nikti tasengna sauning labani mana yaning daba mi ama laisana chongsin palak pasida mami to haifet usilaga amuk tak makhut na mamaido pulap nan tharaga asawbado phazilaga tan hairi wari su nang naudorak panina nang nara leire naral doga chana badandi ma aina pini laisa ngaklamna sole iral sulai jetaba aibo police na amo phandoi zala yam ngamme sel pai ba moina ngambase tawning ba kusingakta khoigum bana tawragana khudom bithillaga nokna doi ngakta mana murmur solinge asomdagi nikna mingdo nangna palakpadai ai pukse thuklaukre chak chabasu yaroi ngasi ahing chara hen batare sisu nang helan bani naral mayam sidagi dandi do kokpiu hairadi hayeng egi sak purakadaba nangi na khut mangna thongwe ensang ama hek porak traba aina kedor kani na sana khang da macha magaloina na nganglak pani kyu haido laisa munna tai wadu lep khibaga amuk sumagi haunabi loli khangdabi murmum sonmi dorakle ama phangi engonda taini ama soire engonda taini second cra chonthana changlak pagi so ai bek chaibi ai sibu magi taina phamdu mungai ai am sauni da ai gi sargar oiram dradine nahat ngam thokchara madongni niksa thawina hage yauna haribani puk thuk law ki badagi wa ngak sunati ma makhada amo chak chang nabagi lumba to tallabani ategi maram natana latani phana pharasu phatrasu mana mu pohaina kidaba misi se oi hainara roi haina sikhang khang bugum adumak haina dabagi matau utpani asina chogu maram ama oiraga ma makhada kumlubado tasingna tanmani kai haino hoi hairo wasi loib kibaga masu laisagi pakhum ngai bagum hak tumile hoi kaina pakhum birak paduda nakongda phone napliba nupado kanasu urari matago mai thongna dasu minok macha matam sari poni okay good haira call du fat kai phone du sofa mathak tuda adumuk thamlaga balcony rom da thorak laga minglaba thamal gi mangal marak tuda limlaga lei makhwang du kon tharap tongna railing du da ngaklam makhut ani du dagi namado khaze kon khatlaga fruit ki bottle do nam amamam to ina lauthorakle loibaga bottle lauthokna makhut to hanagum amu railing du da thamkre ing lawba numidang gi nungsna hena nungai khamale button sing do pulap lauthoklaga tasing masa du da ihelli wakhalna nungai ringai ing basa bahai bado hawziki oina di karino khangkhidre sangsara amada itaw tawkre nungsibana thomatlaba haksanga do mahusagi saktina ahongba piba ngamdre inglaba ulengi nungsit minglaba thabalgi mangalda lepliba nupado asa pumba lupa machu onkre hakchang phawba mani muktagum irang langkhatna ure nongan bagi ayuktuni ngarang phone da ya thangkhra tawtharakibaduna
ꯌꯥꯊꯪꯗꯨꯕꯨ ꯉꯥꯛꯅ ꯂꯥꯏꯖ ꯃꯥꯁꯨ ꯍꯣꯠꯅꯖꯕꯅꯤ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯈꯪꯕꯅ ꯄꯥꯝꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯇꯥꯔꯦ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯈꯟꯅ ꯏꯟꯁꯥꯡ ꯑꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥꯅꯤ ꯍꯪꯒꯥꯝ ꯄꯟꯊꯥ ꯍꯥꯏꯅꯔꯤꯕ ꯍꯪꯒꯥꯝ ꯃꯅꯥ ꯑꯄꯥꯛꯄ ꯈꯔ ꯂꯩꯔꯤꯗꯣ ꯍꯥꯏꯐꯦꯠ ꯃꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯏ ꯍꯪꯒꯥꯝꯗꯨ ꯃꯟꯕ ꯂꯣꯏꯕꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯕ ꯇꯨꯡ ꯊꯣꯡꯅꯕ ꯑꯃꯨꯛ ꯁꯥꯈ꯭ꯔꯦ ꯆꯥꯛꯇꯤ ꯍꯥꯟꯅꯅ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤꯅ ꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯂꯩꯔꯪꯒꯤ ꯅꯥꯀꯜꯗꯨꯗ ꯃꯩꯇꯥꯟ ꯈꯔ ꯀꯣꯊꯣꯛꯂꯒ ꯆꯥꯛ ꯆꯐꯨꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯌꯥꯏꯔꯤ ꯂꯥꯏꯖ ꯍꯪꯒꯥꯝꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯃꯆꯤꯟꯗꯁꯨ ꯕ꯭ꯔꯨꯝ ꯕ꯭ꯔꯨꯝ ꯁꯣꯜꯂꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯇꯣꯛꯆꯁꯅꯨ ꯏꯟꯁꯥꯡꯒ ꯂꯩꯇꯦ ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯕ ꯌꯥꯕ ꯑꯇꯩ ꯀꯔꯤ ꯂꯩꯔꯤ ꯑꯃꯨꯛ ꯊꯤꯔꯛꯂꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯔꯥꯡ ꯃꯆꯦ ꯃꯤꯠꯁꯅꯥꯅ ꯐꯥꯔꯛꯈꯤꯕ ꯈꯖꯤꯡ ꯈꯔ ꯌꯣꯛꯂꯒ ꯊꯝꯕꯗ ꯎꯕꯗ ꯅꯤꯡꯈꯥꯡ ꯄꯝꯊꯔꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯏ ꯆꯤꯜꯍꯥꯎꯗꯤ ꯀꯌꯥ ꯊꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯈ꯭ꯔꯕ ꯈꯪꯗꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯪꯒꯥꯝꯁꯦ ꯍꯥꯎꯇꯦꯅ ꯑꯃꯨꯛ ꯂꯪꯊꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯈꯖꯤꯡꯁꯦ ꯕꯣꯔꯥ ꯑꯣꯏꯅ ꯍꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯇꯥꯎꯔꯒ ꯄꯨꯔꯁꯤꯔꯅꯦ ꯃꯥꯗꯣ ꯈꯖꯤꯡ ꯆꯥꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯇꯣꯞꯄ ꯄꯤꯖꯅꯕ ꯂꯩꯇꯦ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥ ꯇꯥꯕ ꯏꯪꯕ ꯆꯪꯈꯤꯗꯕ ꯍꯤꯔꯣꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯅꯥꯇꯣꯟꯒꯗꯣ ꯏꯐꯨꯟ ꯐꯨꯜꯂꯝꯃꯤ ꯈꯅꯥꯎꯗꯨꯁꯨ ꯈꯔ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯕꯅꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯑꯂꯥꯔꯝ ꯀ꯭ꯂꯣꯛꯅ ꯈꯣꯛꯂꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯂꯣꯏꯗꯕꯅꯤ ꯃꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯏꯇꯦꯛ ꯇꯦꯛꯂꯒ ꯍꯧꯒꯠꯅꯤꯡꯗꯕꯇ ꯅꯠꯇꯅ ꯃꯤꯠ ꯐꯥꯎ ꯅꯤꯡꯊꯤꯅ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯌꯥꯝ ꯑꯃ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯕꯅ ꯃꯥ ꯍꯧꯒꯠꯇꯕꯗꯤ ꯌꯥꯗꯦ ꯈꯟꯅ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯉꯝꯂꯨꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯍꯧꯒꯠꯂꯤ ꯕꯥꯠꯔꯨꯝ ꯆꯪꯂꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯦ ꯂꯣꯏꯕꯒ ꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯊꯝꯂꯝꯕꯗ ꯎꯔꯛꯂꯤ ꯔꯨꯝꯁꯤ ꯑꯇꯩ ꯀꯅꯥꯅ ꯆꯪꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯆꯤꯡꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯍꯦꯛ ꯆꯪꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯊꯝꯂꯝꯂꯤꯕꯗꯣ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯤ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯅꯤ ꯉꯁꯤ ꯍꯧꯒꯠꯄꯗ ꯑꯣꯏꯔꯝꯂꯤꯕꯗꯣ ꯉꯔꯥꯡꯗꯤ ꯈꯔꯒ ꯃꯁꯥꯗ ꯋꯥꯕꯒ ꯑꯗꯨꯃꯛ ꯐꯤ ꯄꯥꯎ ꯍꯣꯡꯗ ꯇꯨꯝꯈ꯭ꯔꯕꯅꯤ ꯈꯔ ꯏꯪꯒꯟꯗꯕ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕꯗꯣ ꯃꯁꯥꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯐꯦꯠ ꯀꯨꯞꯁꯤꯜꯂꯒ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯜꯍꯜꯂꯤ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠꯁꯤꯡꯗꯨꯗꯤ ꯆꯥꯗꯣ ꯈꯛ ꯄꯥꯏꯗꯨꯅ ꯕꯜꯀꯅꯤꯔꯣꯝꯗ ꯊꯣꯔꯛꯂꯒ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ ꯇꯁꯦꯡꯕꯗꯤ ꯃꯥ ꯃꯈꯥꯗ ꯀꯨꯝꯅꯤꯡꯗ꯭ꯔꯕꯅꯤ ꯀꯨꯝꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩꯔꯤ ꯆꯥꯗꯣ ꯊꯛꯅ ꯊꯛꯅ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯂꯇꯥꯅ ꯁꯨꯃꯥꯡꯗꯨꯗ ꯁꯨꯔꯖꯗꯦꯕꯒꯤ ꯗꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯨꯗꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯃꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯆꯤꯌꯔ ꯑꯗꯨꯗ ꯅꯥꯊꯔꯒ ꯅꯣꯡꯊꯛꯇ ꯑꯣꯏꯅ ꯌꯦꯡꯈꯠꯂꯒ ꯂꯩ ꯎꯔꯛꯏ ꯆꯦꯛꯂꯥ ꯑꯅꯤꯈꯛ ꯍꯥꯡꯂ ꯑꯇꯤꯌꯥꯗ ꯊꯛꯇꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯄꯥꯏꯃꯤꯟꯅꯔꯤꯕꯗꯣ ꯑꯃꯅ ꯄꯥꯏꯕ ꯃꯥꯏꯀꯩꯗ ꯑꯃꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯄꯥꯏꯃꯤꯟꯅꯩ ꯅꯨꯡꯁꯤꯕ ꯃꯇꯧꯅꯤ ꯋꯥꯔꯤꯗ ꯁꯩꯔꯦꯡꯗ ꯉꯥꯎꯖꯕ ꯏꯕ ꯍꯩꯕ ꯑꯣꯏꯔꯝꯂꯗꯤ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯐꯖꯕ ꯁꯩꯔꯦꯡ ꯑꯃꯕꯨ ꯏꯔꯝꯂꯗꯕꯅꯤ ꯑꯗꯨꯕꯨ ꯅꯤꯛꯀꯤ ꯃꯐꯝꯗꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇꯕꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯄꯥꯏꯃꯤꯟꯅꯔꯤꯕ ꯆꯦꯛꯂꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ ꯄꯥꯏꯔꯤꯕ ꯆꯥ ꯀꯞꯇꯣ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯆꯦꯛꯂꯥ ꯑꯅꯤꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯈ꯭ꯔꯦ ꯉꯥꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯇꯥꯔꯤꯕ ꯑꯅꯤꯒꯤ ꯃꯃꯤꯗꯣ ꯌꯦꯡꯂꯝꯕꯗꯩ ꯋꯥꯆꯦꯞ ꯆꯪꯂꯒ ꯐꯣꯇꯣ ꯑꯗꯨꯕꯨ ꯁ꯭ꯇꯦꯇꯁ ꯁꯤꯌꯔ ꯇꯧꯅꯕ ꯁꯦꯝ ꯁꯥꯏ ꯀꯦꯞꯁꯟꯗꯁꯨ ꯑꯁꯨꯝꯅ ꯏꯔꯤ ꯎꯆꯦꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯏꯕꯥꯅꯤꯅ ꯑꯣꯏꯗꯣꯏꯁꯦ ꯁꯤꯌꯔ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤ ꯔꯤꯄ꯭ꯂꯥꯏ ꯃꯔꯤ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯤꯛ ꯃꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯕꯦꯛ ꯆꯠꯂꯒ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯕꯛ ꯂꯥꯛꯄꯗꯣ ꯅꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗꯅ ꯂꯥꯛꯄꯅꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯆꯥꯛ ꯄꯨꯔꯛꯂꯝꯒꯅꯤ ꯈꯟꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯆꯨꯔꯣꯜꯅꯤ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯃꯥ ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯨꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯌꯨꯛ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯛ ꯆꯥꯔꯒ ꯂꯟꯁꯇ ꯈꯔ ꯐꯖꯅ ꯆꯥꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯁꯣꯔꯨꯝ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯥꯅ ꯌꯧꯔꯛꯄꯗꯣ ꯄꯨꯡ 12 ꯇꯥꯈ꯭ꯔꯕꯅꯤ
मा चंगलकपना हानगुम लेरमलिबा सेक्युरिटीदगी हौरगा अतै अतोप स्टाफसिंगदुसो मखोइगी सरनि हाइदुना इकाय खुमनबा अमगा लोइनना विस पीरी निक्सा सुमद्रिंग मागी कादा लाई चेयरदुदा फमना ब्लेजरगी बटन अनिदा लौथोकपनी लैपटॉप तो हेक हांगे तौबगा उरे टेबलदुगी मयाय वैरप जुथेक नाइबा स्टील टिफिन अमगा राउंड ओइबा अमगा मरोल नाइना थांगतलगा थमलिबदो अदुमक उबदा खंगले लाइजना थमलंबा सोइदना ओइरमगनी हाइबा मादी तसेंगना वाखलबो इसलुदबना कावबो कावथोकलुरबनी अदुबो मान हाइपेट हाइकिबो वादो लाइजा मानदी तसेंगना लौरगा टिफिनगा थमलंबदुददी माइथोंगदा नोफेटका तौजरकले चिंबाल खकले लंबदगी यातोनसु खजे उरकले मखुत अनिदो टेबल मथक्ता सौरगा ngahakti नोकमी टिफिनदुदा येंगली अदुमना येंगलिबा खुदयेंगदो नुपीदगा ओइरमलदे खपाकबा सारगदबनी नत्रगा मीबु अट्रैक्ट तौबा ngamba मागी मिनोक्तुदा लेसाखरदि हराउमबगुम थमोइगदो मथुमरांग हौबा यारोइदबा नत्ते कया अमसु यावदोरिबनी मीगी वाखल हाइदुनी बेलदो अमुरक अनिरक खिंबगा मपालदा लेरंबा चौकीदारदो चंगलई सर कया हाइबिगदबा लाइस कौरो अने याम थुना लाओना हाइरे हायो होय हाइरमलगा थुना मक्थोख्रे कुइदे लाइजना थोंजलदा लेपलबदो मी लाकपगी सनिल अबा फंगबदुना निक्सु ममाइदो नोनखलकपनी तुमिन होय माय हाइदा लेपलिबदो उबदा तबलम हाइरे चंगो लाइजा चंगलगा निक्की मायोकनना थारिबा चौखरीदुदा फम्मी निक्सा टिफिनदुदा हाइरप येंगलगा लाइसा मंगोंदा ओनसले कना थममिनु सिबो निकने लाइसादा येंगलगा हाइरक्लिबा वाफमदुदा लाइसा मासु येंगलगा सरगे इने पुरकपनी खंगसिनदबा सादुना हंगकलिबा वहांगदुदा लाइसा अमरोमददी नोकनिंगबा फावरी करिगिदि नोकनिंगलोय तसेंगना खंगदबम ओइरमलदि लाइसा कौतुना हंगबगी मथौसु तादे लाइजना ओइरमगनी खंगना कौरगा खंगदबगुम nganglakpaduda लाइसा नोकनिंगबनी दुबुमा नोकथोक्ट्रे करिसु खंदबा सारगा तुमिन फमली निक टिफिनदो मनाकता खरा चिंगसिलगा कयन सांगनो हंगाम हाइरगा तत्तु निक्की हेक मांगदा लेरंबा टिफिनदुदा येंगली अमुकसु मखा तारई लाइजा खजिनसु बरागा तोंगाना कंगना तौबगा यावबनी निकतो हंगदा हाइरक्लमी नंगे नि थोपिसे हौजिकसु हनद्रे लाइसा खुमलकिद्रे हंदक्ति मदुगी महुत ngaya wa ngang de leiruraba tu sir ai thokiba yaradra nik makhut na haife thangatlaga phamko haibagum ingit ama piraga ngaikho laisa ta singbadi chatning labani adubu magi sir ama oiriba nik na hairakpaduda maso mu phamtai phamli baiduni ni na tanaga phamngamdre tifin pura ise kagina sir na ngarang chak charoi ngasi tifin pura ona aingonda ngarang haikibado adugi purakpani सरना चानिंगमद्रा चानिंगमोइद्रा हाइदि खंग्रे अइना चाकसाद्रगा नंना पाखलिसिना के हाइनिंगेबा मतांगदुगी चान चानदबा समनदबा वाफम अमा पुसिलकपदुदा लाइसदा ngakna निक्तेंगले माना पुरो हाइख्रगा असुकमुन्ना याम पुजनिंगबा तहलकपसदा अमुकसु सौनिंगी निक्तु लाइसगी पाखुम गाइबसु माले अदुबु मखुतना टिफिन हांगबसु लेपते निक मतांगदुदा नफमना चेयरदा पुलप मनिंगलोमदा फटलै थोकलगा hakti khan kibado laisa tai adubu kariso hairudi aduma family ni amuk son silai handkerchief tuna manaton mapadu so hafet nanthoi naton mahi cheli wada amuk tang chingkhalaga chak tu chana ba sem sai lok thunga di hangam do chawrano khonjel su sire laisa na khangai hairakpani laisa na hari do ta da kai magi thokpa khajing bora amadi khajing ango bahabiba rounded over tiffin da yawri da चांग मथक्तुदा पुलप हाइजिलनगा स्पूनदुना चा खरा कोलगा टिफिनदुदा हाबली लोइबगा लाइसगी मांगदे इनसिलकले लाइसा ngakna nikte yinglambaday टिफिनदुदा मिटफम थमलै aina charaga nangna yingla leibado hongnande aduna aiga punna lansarse laisa ta hata aya wadu haibalu hinkidre marak thalaga lans ta pung hena lobagi aina nangi salary kakthot tawsleite kayino nangna du pakhalide ai civilian oina obraba mingonda hairana ai divilen ne aroi bagi wahido khonjel piktharaga laisana family badomda khanaksilaktana chiroloi keiwei hairak po wahini
ama khajik chingkhalaga mamito khara khuzilap mitna nokpa minok amasu noksinli haina thausada khajing muraga do laizigi saruk tamlei aduga mari ansang do khara kotharaga chaba bu hokre chak to chana haife laisada yinglakpani adubu laisada iting tingna makhut pok thangata mamai da non tharaga tumin lekhiba matawduda niksu charambado leplaga laisa mangwanda murap yinglaga kedore charodana chaningde tep tapna paw khumdi aduma piri kaino poison ga hawkibro nangna chaw yadrise natraga ai senangwanda puang ngang daba laiwati no haga kapsin khrabra yareko adumai ga tawrade idi aina bi mayumdagi chen mangamoy wadu serandana amadagi ama panglamda lamsilakpanuda laisa ta pa kompirak na bone sir ai chaning da tawbani nik tu wa makha khumde charambado dumak leplaga tiffin sing do amamam to aina khumzillamle phamlambadagi fu hawali man hawgatpada laisa sawgali nik tu magi phamdagi thoraklaga laisa gi nakal da khajik chathoklaga lepi thabam chaluse ai thab wadu haibal loitringe marak pathatlanga ai order ne nangi sir gi order sida yadradi aina nangbu ki auto busungame khanghawdana saklona mamuk larok pasida laisa ingangai hazuwai oikriba ma ondu hayradi muksu pakhalakta banate kari thokadagi khanbada mata sengna mafam sidagi thabak yawningdrabani adubu hoziki matamda thabak yamahekta pangchang changba haibisu araibadi natabana aphangba masida adumak penthoklabani yaningrusu yaningda yam khomningdana khumlei hoi sir ai dressing store kige waise hairamlaga mana hana prapap thokre asum nani do punna lakli gari thauringe manung niksu thoidokwa wathi wa choi thuraktre aduma ilem lem ni thauri do laisa masadu yam comfortable oisadabagi maongda tasalaga gari manung duda tapnapsin ke phamli asumna thorakpana makhoi gi showroom dagi thap thapna dana leiba restaurant amagi mamangda khami ningthina pak toraga ani do punna gari dagi kumakle niksu hoi mai wahi ama pho haida restaurant manung duda changkhre laisa hoi mai haida inei pung 12 baro hairakpa matang oibana misu ilallatli phampham chaba ma yenglaga phamlabatung weather chaklakpaduda niksu kari no khara order tawkhre laisa da hangingbani nang kai chaningi haina adubu laisa mana de pakhum phajana pirakloi chaning de halase hairaklani khangmana mana thokpa khara adum order tawkhre phone ni gari sogado table mathaktuda punna thammi makhut ani su table mathaktuda haifet khoningduna nambui kai we tawranga kaino nasagado dokpa khatbe mo ulide aina pharaga purak pasimangaireba laisa tatu nikte yinglaga khonjalgado picture pixin ke hairaklami sir sida kai gila ino wahang macha mahanglakli dogi pakhum oira male karisu thoksada nachungba tawda irai laina pirakli nangaiga lunch that pakhum du tabada laisa mamit tolak thoklaga tingak yinglaga lei niksu hande matawda laknagi yauna laknabagum makha tarai aina so hana aikre nangi sir do mafam matam chana sizinawana kaigino nangna nangi sir amana haiba indride mingola ko mutambidade yaroi pura seri satkre handakti laisa latli pakhum pirakli sir da sir haina kaudradi kai haina kauduiba niktu pakhum ti yo narambani adubu order tawkhiba chana bisingdo waiter duna amamam to oina ani dugi michana pham oiriba hek mamangduda makhunna khazi khanjin khraga amamam to oina thamlakpaduda niksu chimbaldo hakti umsilangale thanks waiter do the high fit on sin boy kai boy tawna hairui it's my pleasure hairam laga waiter du suno phet tawamino ama arsilam laga chatkre hek chatkibaga chana bisingdo laisagi tongal ba plate amada phajana suna haplaga sembira batung amamakta da thamli noi basanto huran baduda nangka haina kawe nikne yingla ikhangbana mamai do makha da luktharanga kana naisa leidai ne noi status daga yam thagatna dai laisa su nikne palibada imiyai ni khangbana kaisu khande chamcham da kumlei adum lenga oibagi mingongni okay charo makutto have thangatlaga hairi laisa su talla su tanna mimang do didi nikna manaruba tanmana chaning rasu khara jare
Charingi manungdadi niksu wa nganglakte magi su chafam tokpa dumang chari amuk su michina laizada yengdabasu natte chaminaringe phaminaringe dudagi phut ma kidawgi maongni magi michina kachan hek senaribado loibaga ani do amu restaurant dagi thokminaraklaga lakle laizadi showroom da muhalaklani khanna soramadi hondoklubani adubu showroom gi lambi duda thaurai haiba khakni hendoklaga thaurakpadudadi hondoke toramba sorgado hodma ngamta kai phunjinkhre lambi nakal da suming lambadagi nikta phone on silaklaga kaidano laptida yori laisa langtaknana kaidano bachalise haibaga tawbaga nikna gari khamlakpaduda akoibado yingi nikna khumlaktabaduda mama sane yinglibani garidagi kumlamdaido nikna garidana tomda sum phamoba yar lao haibi inbi mataw utkre ya ningde haiduna maraisu yeludre hoi mai haida hannagum nikki matong wairap moli ine changlibado molamani adubu laisa koibada leiba poche mayamdo hanna yenglude mana yengliba haibo ngasai share karakpadagi floor gi tiles anghobadu mangaire karaida kari motlawi karaida machu alhore chuhoi haiba po chinpha pharamlani matawdo karamba khansige bo haiduda non tharama mamaido non khalaga akoibadu yingli nupi ngaktagi oina paring leiba dress sing do urakle niksu makha tari nupi gi dress kita khalo size na wanda chagadaba mind tawano nanga size chamana baini laisa handak ngayak ti ngawi niki wahaiduda adubu khantharuba mikuptadi machinga phom thorok tawri murmum son basa horakle lucy dress leranga aingonda khallo kaina picture pidubo aiga size banai kaina oida padabale mai chilaga lam krishna oiraga gopi mayam gi oiram bresu khangpote matawdo niksu ta druba khana amuksu hanjilei laija dress kra khanse laija hujukta da nik don silaga karamba khalo aino it's your choice haidi any nangna pamjare na phajare na khanba ado iso dum okay but I like to prepare in winter collection laija winter collection singdo amamam to ina sum yingli phajabadi phasaba ngaktani adubu thamoina khoidaba hek yingbada simadi yare kai badudi mana thiribase ahanbo ina laisada white color gi loose khara oiba sitara makhalakle masada happy napsilaga mirror du amuksu yingli phajai nikna nakal dagi harakpani laisa frito makhada mu phathangte aduga tamna si phajai simple oiraga letpasu nungaini ataisu khalo kaya khangde nangna fajaina khanba laisang hak amuk khallaga cream color gi khu muk yoba overcoat to pai khallaga yingi khangauba janate nakal dagi fatsat ki laising ngangna onthoklaga satkriba khut de yingli ataisu yengo laisa su yingo harabani na atay atopa sum yinglakpada jeans makhal mai amama leiba domda amuk lakle amamam to ina sum yinglakpada white oi blue oi changba waktok toba parallel jeans tuba phajai khana nikta sinakre niksu khalda dress ani do habliba basket tuda adumak yana laisagi ngakal wairap chatuna inabani laisa makut ani do mangda pullaga mangakadu leiduna habit magi nakal duda attach tawraga phajana thamlaga semlaga thamliba hills singduda amura koini yenglakpani adubu magi hek mamang maktada inang nakna leiba transparent oiba hills to paikhatlaga yengi pamudi lawro laisa khangpre khangi nikna magi nako maya changsilaklaga chiroloi kaiwe hairakpaduda makhunna pairam hills to hanagi maphamduda ningthina thamkranga hauzika chana desidi aina sapamde lusina sapamoi pamoi dabasidi leidamana faida niktu khumlakte laisan harido tabagum tuminle adubu laisana khungupto na thairanga koina mo yenglakpada niksu wa makha tarai nangnabu pamadi Cinderella gi diamond hills to fall sagi haribani nang mapuizaro size lawrage nasane yarama wanga wahaidada laisa tingak nikte yengi khumpham su khangde wadu thaidok po ina khongdu thalga chetpa howi nikna wari horaktradi khanna leiram ba pot pangpai da paida yingli wari saraktana bahaiduna mi khra hena leiba mafamda so khandana changli tamonik natro
Nik tung nomda mamai do khak lei thoklaga kana ai Lucy gi mama na bi Rosi dune kawbiraba noma cafe ma da thengna kibado Nik tung hak tu min lei ningsing le bahai do oira male oh Rosi kana gala kita mode Nik laisa da hairap yenglaga maga laisa so magi matang yorokpado khangna male makutta pairam ba frito mamai ba paw phaw thangatlaga khangsin da ba saraga le matau da Nik sanok ninglabani adu ma su madu tawnu nungai ti haide he na madu da insin bagum nokmi yenglaga le Rosina ngasai na ukrabani adu bo asing ba madi khangning duna changlaga hanglibani maso o haiduna dumak tokre makoy ani na showroom dagi thorakpado fana kuirabani laisa phone du lokthok pungda haifet yinglubani adubo hanagi holiday hour dagi khra thengtharambadu makha ta na lai thaba pamjuna nikta tablap halasi ai thengkhrani niksu makha ta na yani yaroi marhiyat pasu tawraktre adumak yaraduna payment tawram labtung punna thongminarakle pugadaba poche watlebo laisa seatbelt to fazalambani adubo niki wahangduda gyan tadraduna kaino yum dahan bada pugadaba nangi poche showroom dale hobraba leite adudi yum lomda thoragi yarabo laisa tahata pakhatpagi matawda kaida yum ni to haife noklaga kada yum bai no yum natradi kaida ekhoy yum chatningira nasana yarabo chalasiro purage lambi komlinge gari samawai sale horasira khangde phagi weke bo herekli bo wadada pakhatna hedum chachakige is marai machani ne thindok thinsin tawbada sargi thabak ta so sitlale tawbani aisu line da sum chachakige gari start tawraga thogi honarambani laisagi wahai duda gari ga to thoda khai saurangnana aine yam thilaningdri ranangisa noi basan to ran badu lakani magan chatning bairo maga chatnadi adum yadoiro aduinati natradi kai nangna thilaningde chaminaningde hairaga aina tarai chathandau manbro yaroi maga chatminaba nangde ga chatminaganaba adai kan amtaga chatminaba nokminaba amta yaroi wa donga nga gari do thoba hore laisa michina nikki mai thong do haifet inglamlaga mamai do nakal do onthoklaga lei wa so ngangde nokning basu poklode sam thorak pana ngaya kitong laisa gi leifam yoksilagle gari kumlamdai nik laisa gi masana khalakkiba poche singdo pulap yauba shopping bag to laisa mangonda piri laisa ngakna kaino nangine lusigi buado haibalo hen kidre bag to laisa gi tampakta phathamlei laisa khanjana ringe kola malak paduda bag to phone do lokthok le yenglobada yumi ai oirambadada sapam da haipet only yai ai halle ha kariya kamai na haisa hose kamai tawrage ayore laisa gi laita daba pakhatpagi matawda niksu chingna mamin anina munna yenglaga phone do thamkibada ngairi kedore hangliba wahangi pakom phawba piramda laisa do gari dagi hato kumkhraga wai ama phokang thoklamda chinchat tawna chatkre hojik tap pukina bahairamba dress awba shopping bag to so taduna lehore matawda kaisu khangdaba nikto ingaw ngawna laisa gi mataw yenghori machin du soli kedo biar sano